Ahanbada Maruiba Pau. National Highway 39 Imphal Dimapur Lambigi Fibam Nongma Nomagi Sokchin ba Henjilakli. Krumjeri STB Pau meeting Tabiri Basibutaram Nokcheri Haji Pau Sadok Pizzer. National Highway 39 Imphal Dimapur Lambi asi Mari Lainaba Singna Semjin Bida Badagi Nongma Nomagi Fibam Sokchin ba Henjilakli. Lambigi mafam kyada achau achauba kom kya leibana miyamna chathok chasin tawbada chawna khudong chadaba mayoknare. National Highway ama oibagi leifam thokpa fibam adu leitabana lambi asida chatliba passenger kya awaba khudong chadaba kya mayoknare. Miyoy kya accident thokpadagi asok apan nangba yawnare. Senapati da auto driver amana phongdorakpada Manipur sarkarna National Highway lambi asi semjingani haiduna matam kya gi mamangdagi lauduna laklabasu lambigi fibam dadi ahongba leitri. Pung amagi manungda chatpayaba mapamsing pung ani ahum hena changle makata na lambi asi semjindana adumak thambatarabadi lambi mayayda nga yokpa yabagi fibamda laklagani athuba matamda miyamgi ihau laktringaida lambi asi National Highway ama oibagi chapchaba fibamda mari lainabasina semjin bibat tangai fade haina phongdorakli okon auto si karonga sanapte marakta thawbasina auto cha niyang khai tegi cha humguma auto cheleba Ado kon cinema passenger se miyam na wanare lambi da su nga yok pa yara ne miyam su launare ana ek su kre ne tatok ta sindam se mi yang ware thawa mi sing su ware passenger se yang ware ado manbo government na de paisa do thabi kre ado lambi di semgini ana yam hairam ne ba ado hoji phawa sem da bela sum challa le re ba ado war su wa na government su public bu pang ba ba gum na me khra thun lambi se sembi bi yam mem Gikanaba amane nago sum haizamnida Panbayai Chief Minister N Biren Works Minister TS Biswajitna Nongju Than loiraba matungda National Highway yauna Manipuri lambi kya semjin bagi thabak paikhalagani haina phongdokpa laikhrabani Manipur dahan boina October gi tang ani dagi kanglagi nongchup thangba gate tagi PWD office mamang fauba thangja amadi nongmaijing khudingi night plaza hanglagani haina ngasi secretariat ki conference hall da pangthokpa paumi singa unaba amada mahut ki minister soiriba TS Shyam Kumar na phongdokre mahakna makhata na phongdokhibada Manipur da mapan lamdagi lam koiba miyoy kya lakpa amadi Manipur da leiriba praja singna ngaihak imung manung punna pothaminana ba amadi potchei leiba khudong chanabagi damak anoba lengak asina khongthang asi lokhalakpani hangdo kadoriba night plaza asi tongan ba chana thaknaba tongan ba potlam yon ba stall sing amadi entertainment pamjaba miyoi singna entertainment gi thoram tawba yanaba su mafam yawgani hangdokliba night plaza asida kariguma makal amattagi mayai kaba nisha amadi chaba thakpa yaroi lengak asina MSPDCL home department amadi tourism department ka punna maigi oiba leitingi thabak paikhatnaba amadi ngak senabagi thabak lokhatlakani Hangadoriba stall sing asi ekoi Manipur gi tongan ba furup singi culture gi oiba mong da hangani miyam na thang jamadi nongmaijing khudingi numidang pung tareta gi tara fauba hangani haina phongdokhi Inkaleriba koi isai no amadi alaman adagi bureaucrat officer miyam lomi miyam adagi tongan ba thabak suru miyam sing asi ngakdang su thang da nongmaijing da ngak nuai jane potha jan matam do recreation center da do leitaba madugi pandam na koigi kana tawna bana koi si pakhasabane hariba enoji koi ningthina koi maizu MSP delna ningthina decorate to bila kanta dagi leiba home department dagi leiba tourism department simyam si koi cooperation amaga mo pinara kanta apung phana topa country sing da topa state sing da tawba damaina koi sabsana koi state ki koi traditional culture da koi gi leiba Manipuri singi culture ki wang na taba koi culture da sabsana koi haiba night plaza si October ki Gandhi Jayanti nimit koi numidang dagi koi hakodamni masi koi numidang ki pung tarit dagi na pung taraba total koi nisha gumba phatabi yu gumba adagi suma phataba koi maya kam nisha de total koi bel ni sida kanam tana sida koi sin na basya roi madu khudima koi government gi home department namsu adagi state government gi koi mohdi department kan ba intersalai madu musu to holo aduga yamna koi gi atopa angle khuding magdagi koi cooperation PBU
United People's Front UPF na sinduna Taramatu Shuba Mega Marathon Manipur Pangthokre. Kuman Lampak Main Stadium dagi haukiba Mega Marathon aduda Nupagida L Ranjan Samong Raman Kundong Bam Romanjit Ahanba ani Shuba masung ahum suba position takre. Nupigida N Chauba Debi Konsam Baby Chamadi Ejimana Ahanba ani Shuba amasung ahum suba position takre. Makok matang tarba singda manamatum yenthokre. September gitang kun mari dagi October gitang ani fawba pangthokadoriba Swastahi Seva Thauranga mari leinana Langtabal Kendra gi MLA su oriba Consumer Affairs Food and Public Distribution gi Minister Karam Shyam na Langtabal Kendra gi Manung Chanba Lilong Bazar gi akoibada Lilong naga Panchayat ki Chairperson amadi Vice Chairperson yauna lamtu sengdokpa gi thauram ama hogdokre Karam Shyam na phongdorakpada Bharat ki Prime Minister Narendra Modi na luna na leinaba pandamda paikhalaliba thabak asigi saruk ama oina thauram Pangthokpani Makata na Kendra sigi manungda leiba mafam kyada lamtu singbagi thabak paikat khigani haina phongdokhi Magitang kumari dagi October tang ani phawa sathariba adi Bharat pu luna nanna thamnanaba Honorable Prime Minister Narendra Modi ji ki makhada adi changsalliba thauram asiga mari leinana ngasi se akoi Lilong Nagar Panchayat Imphal West ki jaga se luna na thambagi program du saruk ya jaboy Janims ki mamang tangba sarukta pong lambiga fauna ba mafam adu lisingani subna tara dagi thingjinduna lakiba adu ngasi dagi khong lambi khakki oina Parliamentary Secretary L Susindro na hangdokre tharamadu da Janims ki Director Dr. T.H. Bhimo pong lambi Development Committee ki President M Tombasu sarukyaki Director Bhimo na Chief Minister N Biren amadi Health Minister gi ayaba matung inna khong lambi ama hangdokpani Janims saukhat na bahot na bada akoy bagi praja singi mating changi haiki Parliamentary Secretary Susindro na khong lambi hangdokli basi matungda amuk hanna thinglakta na ba dukan phamli basingna nishagi potlam yondana ba apel tawki haraba natragana thengnaba thoba madu masigi areas dagi thadokadabani haiba mamoi ki chap chaba decision ma le madu du chap chana tobiragadi khanariba akoina khalliba akoina smaina pong bigi mapam sin nisaba sagi thawse technology haibise chap chana masigi development committee sina tobiragadi akoi gi Jenims ki director na pambiriba amasung khanbiri wakalon jingdo soina mai pa ku boigani haibise ai khanjai Paugi maraktatna atenba break ama. Irujo Coaching Institute admission open for 4-month CBSE comprehensive course for class 9, 4-month CBSE revision course for class 10 and 12. Class commencing from 11th October 2017. Class timing 4:45 to 7:30 p.m. Features probable questions, discussion, previous year's questions, discussion, study materials, worksheets, practice test series, mock test, performance assessment for its students. For details, please contact Irujo Coaching Institute. Contact number 8131025634. Suara jingge. Ture, loi ture. Kari naman tu ti siya. Masi kari yaw siya. Sidi, yu sila nini. Masigi yu sidi. Tatatis ko nini. Adudi, sanagi mohod yang na sinbayandre. Sky Hospital da world class interventional cardiology ki khudong chab leijare operation tawdana heart ki ahoba menba coronary stenosis balloon na kam thoga stent hapa madi mi hun chongba gi layeng RF ablation singba chahi ani digi hena Sky Hospital la mai park satharatli loinana PPI ICD combo amasung angiogram gi damak aikoi gi chief cardiologist Dr. L Shyam Kishore Gatanabiu ningam hawdana ba hana booking tawbiu Happy. Drink pure, live healthy, we care. Introduce
Introducing Tata Nexon. It takes the SUV beyond the next level. We call it Level Next. Tata Nexon. Level Next. Bookings open now. Hakchangi labor sorakpadagi producing aktaba hakchang choktarba tumba chaba yaraktaba khong hama nungairaktaba singidamak amatta nairaba upaidi Jolib syrup amasung Jolib capsule bu changmina sinabiyo. Beneath 100 meters from the Earth's surface, naturally filtered through saline stones, pure, clean, and healthy water. Breaking matungda taram nokcheri hozimaka tapapauda mathang thagi tang taruk tagi Bharat na yumbu oiduna pangthokadoriba chahi 13 makhagi FIFA World Cup ta Bharat ki sanaroi kunmathoi gi manungda Manipur gi sanaroi nipan yauriba seda Bharat ki team captain oigadoriba Thobal Hauka mamang lekai dagi Kiam Amarjit na langam firal paiduna halakpa mahaki apokpa amadi apokpi na ngai hauri hiram masida report ama ISTV News na Kiam Amarjit ki Thawal Hauka maning lekai da leiba yum da chatuna haktheng nana apokpa amadi apokpiga unaruba matamda imung asi nomagi surga fanglakpa kharadang charaga hingnana ba honaba imung amani haibasi mayek sengna khanglaki Amarjit ki apokpa Kiam Chandramani na usubagi sinfam tauna kariguma matamda nomagi afang mathabak suduna hingnabagi lambida lanthengna di bamisakamane apokpi asangbina numit khudingi ayuk angan bapung ani makhai dagina pung ahum fawbagi manungda hogatuna Thawal Hauka maning lekai dagi Kwairman kaithel tamda numit khudingi laktuna Kwairmal kaithel da Manipur gi tongan ba mafam dagi lalon bisingna pukhalakpa mana masing amadi afang ba polam kya purga uripok thangwiban amadi nagamapalgi yumthong khudingda changduna pot yonduna sendong khara phangduna imung manung puribi misakamani aina duki mate aina wagi beje kyam thina wagi sena badai pikhani jada khaki isabu kamadrogami wahijena isabu wana mangna koina chatuna mana masing yolurba matungda mayumda halaklaga iyongi fi saduna macha singbu yokna ba honabada tumma chaba khangdana chokthaba naidana honarakpana ngasidi Amarjit na malem gi lebak sing da changdam na ba asida ima lebak Manipur gi damak langam phiran puduna lakpa apokpana ngai hori hona bakanba khang bakanba Kiam Amarjit ki apokpa Kiam Chandramani na fongdorakpada Amarjit pikling edige hongna laikai da pangthokpa sports meet kaya da lamjen chenbada makok thongduna talai mahakna football masana si yamna pamba ubada yumthangna bada leiba matam sangna football masana sibu sana duna lakpa thongnaujum debanna hauka da leiba SA ground da laikai asida leiba pikliba sanaroi singbu khonjin duna takpi tambiba horki lau matamdana lau suba lau lokpa loraga u suba muksali angang singi awatpa menamagi damakta Amarjit na sahi mapan khara helakpa duwaida Chandigarh Football Academy da angang oiriba football sanaroi sing kannanaba selection tawda yahunki tungda thongnaujum deban gi machanupa iton tonba thongnaujum Jackson na makhoi ani punna khangatuna Chandigarh Football Academy da punna training tawduna leiki handaki under 17 World Cup asida Amarjit amadi Jackson anima punna Bharat ki team da saruk yagani haina fongdoraki Amarjit ki apokpi Kiam asangbina mamittagi mapi taraduna macha asidabu mi oinanaba honabada awaba kya thengnarabasu isa singda mama mapa oiriba ikoina awaba matta khangandana macha singna pamliba lambi aduda mai pakhanaba honaduna lakhibani Amarjit mapa lebakta leikiba matamda mahakni yumda thorakba amadi changkhinabagi bhara puthoknaba honabada awaba kya mayonaki masida sunatana tha khudingi lupa lising ahumdagi lising mari fawba thananaba honai awaba kya thengnarabasu machana pamjabada mai paknaba angam thakta honakibani machana malemgi lebak singda changdamnaba asida mai paktuna ima lebak kidamak mingset puraknaba isorda thongni jari miyamna su isorda thongni biu haina fongdorakli
Lions Club of Kanchipur na Sinduna ngasi sana konung amadi Govindaji Temple ki akoibada u chara thabagi thoram ama pangthokre thoram adu da Lions Club ki members singna u chara kya thaki thoram ga mari leinana Lions Club Kanchipur ki President Gaurav Kishore na phongdorakpada malem ge aing asa gi khal kaitharakpa asidagi kharada oirabasu kanbang ngamnanaba Lions Club Kanchipur na Manipur gi tongan ba mafam kayada u thabagi thabak paikhalakpagi saruk ama oina ngasi mafam asida u chara thabagi thoram asi pangthokpani u tharaba matungda u sing adubu mapum marei fahanaba ngak sen ba haibasi akoi pumna makna hotnaminasi haiki internationally oiba policy amgi mkhada thajabani ngasi pithribi global warming lakpa climate change lakpa masida thengena bitamakta aikhoisu Kanchipur Lions Club su sharuk amoina khoi masi thajabani Kurai Kendra gi manung chanba chingkhai chingda ngasi Parliamentary Secretary L Susindro na luchingduna miyam ga loinana u pambi lising amaga chamanga thakre ching asi sengna thamnana ba pandamda u chara thabagi thabak asi paikhatpani haiki makal tare kumde khoi almost swaida leibu ui leiba sajing si sondagi mai tharaga sonda chalak chang pasida khoi gi mai chak tana khoi siba ganu so si amna khoi gi hunter sing sina khoi sumbasi problem cham leiba adu masi lambi si lakpado gi khoi mai chalaga jo suna ngandi yora ra anu masi pura protection ama khoi isda maruoina khoi gi pamjabadi wildlife sanctuary ma swaida thamba pami aduna masi forest ki area so ba aduna masi khoi preserve tongning bagi wakhalon si leibana maram kanda u singsi hana khoi praja singsina khoi gi leita lairaba nga ta oibana maram kanda u singsi ka ga sing thadokiba masagi daka leibda season gi maram kanda u singsi amatu udraba si chingsi aduna maram kanda hujisi khoi no plantation toroga yam fajaba khoi view point jing khara khoi song khona japda mayam ubirangane do view point jing ju khara samkot kena khoi dmaina khal Swasta hi seva gi manung channa Central Agriculture University na tongan ba mafam singda numit marini chupna lamtu sengdokpagi thoram pangthokadauri ngasi ahan boina Tawkhong village da lamtu sengdokre luna na leina ba pandamda thabak asi pangthokpani haina Central Agriculture University gi College of Agriculture ki din Professor JM Laishram na phongdorakli pangthokjari ba si swasta hi seva haidna India government ge tuma program India Bharat ki mafam khudimang da pangthokwa dumaina ngasi Central Agriculture University College of Agriculture su aikoi gi mera gaurav haiba du program khan lokpa village ni Tawkhong hari village si Tawkhong village si da haiba swasthya sewa sigi part amoina toilet ke gumba akoi gi tonga akoi gi amo kai myam ji singdok sadok bagi thaba si ngasi akoi ngasi haiba mafam si pangthokjari Swasta hi seva amadi irabadega mari leinana ngasi Siva Sena Manipur na kaithel phambi ima singal loinana ngasi khwairambal kaithel gi mafam singda lamtu sengdokre lunan ba haibasi tangai fade haina Siva Sena Manipur State Unit ki President and Tombina haiki lamjing maya oramba Manipur gi lamkhai kalamba adugumba singthana bada magi loiba nairoi da adugumba irabot ki adugumba magi wakalon aduda ngasi ekoina tangani bhawa magi sathagada thabu mamagi magi thabaga sida nom tangorsa koi humang kachi na koi tawnajadana aikoi mayam se humang kachabani loina ngasi aikoina imagi kaithena makha aikoina sisi songjaba se ima sing mayam ama yawba isi sing mayam ama yawba masigi makogi makhung khut chamdana seba tawba do madugi wakhalon aduda aikoi ngasi si masi ngasi gi situ sengba ji thorom si pangthok jabani Swasta hi seva gi sarukama oina Ningthokong Municipal Council gi akoibada lamtu sengdokre Council gi staff amadi Council gi passenger service toriba auto driver kya ga loinana Ningthokong project gi horaga Ningthokong kaithel fawba amot akai sengdokre Chairperson K Manina taru tananba lamdam ama ohenna ba pandamda lamtu sengbagi thabak asi pangthokpani haiki Ningthokong Municipal Council na era bodega mari lenana sadda sewa ga sumari lenana koi gi wall water leriba members sing amadi non skill gi staff singa loina na Ningthokong da leriba project ki octor sing amadi rickshaw driver sing punna kusam naraga pangthok seriba social service asida lunan mai thabak asi matam khuding makta isa na gyan taba
निथोंगीद लेरिबा मियोय खुदिंगमंगना इसाना ज्ञान तारकांदता असिगुमलबा लु नानबगी थबक असि लेगनी हाइबा वही सिगा लोइना नाई ताइ अमरोमदा कुंबी म्युनिसिपल काउंसिल की मनुंगदा लेबा कुंबी सेटुपुर मनिंग लेकाय वार्ड नंबर 2 दा पाइखतलिबा थबक थौरम सिंह मपुम फाना पाइखत्रे हाइना सेटुपुर यूथ क्लब की सेक्रेटरी टीएच पामहैबा मितैना ngasi paumi singa unabada phongdokre kendra ge MLA na thuba matamda mityeng changbiu haina pamhaibana makhata na haiki akoi mathau tawdana leire yumthong ta sengna masi water supply arwana se akoi yumthong kumbi yumthong khudimokta ising bigani haiduna akoi sabiramba water supply ni adu masi huji pau thanga dana leire aduna masi athubada sanga biraga kumbi yumthong khudimokta afabai sing thakpa phangan biu haidun mari leina ba singa haijari aduga akoi कुंबी म्युनिसिपल काउंसिल की वार्ड नंबर 1 दगी 9 फाउदा लेरिबा पीडीए की मखादा सुबीरंबा तेल लमसम इसकी मखादा अखोय लंबी खुदिमक्ता अखोय अफबा लंबी चलहंगनी हाइदुना अखोय तोबीरंबा इसकी मसिदा ngasi फाउदा कुंबी वार्ड नंबर 1 देना 9 फाउदा लेरिबा लेरक सिंग असे कोइला अमा फाउ थादबी अखोय चही अनि फारब फाउदा अखोय कंक्रीट मक्ता चतुना लेरे मसी मसु अखोय मरी लेनबा डिपार्टमेंट की मियो सिंगना लाफिरगा अथुबदा मसी मसु लोसिनबिनबा निंसिंग जरी District Water and Sanitation Committee Kangpokpi PHE Division Kangpokpi District nasu Swachhi Sebagi campaign ki manung channa Kangpokpi DC Complex ta lamtu sengdokre Executive Engineer Kula Chandra Konthok jamna phongdorakpada Clean India gi pandam makhada lamtu sengbagi thoram ase pangthokpani haiki Sanitation for all haidana lauthoknabagi pandam thamli pandam madu phangnaba akhoi isa isana asigumlaba India government gi oiba taru tananba yumda letinamam twin pit chaduna manam maha chendaba amangma masak udaba letinji thamdana masam u phaba bharat ama ohenaba honabada akhoi khuding magna asigumlaba pandam masi phangnabada saruk yaminna Manipur Apex Cooperative Marketing Society Limited nasu swastahi sevagi makhada chingmerong de leiba society sigi complex ta lamtu singbagaloinana nung thaduna lambi semjinkre kem asi karigi damak pangthokpano haibagi matangda society sigi chairman Y Ranjit na wafam kya phongdorakhi musiki legiba koi kodon sing atuga sida legiba koi customer akoi tenan myam ji akoi kamai toga safa gadagi हाइबदुगी वखलुंदा अखोइन बोल ऑफ इनिशिएटिव हुजरिबा अदुगा सामन सियामिन ओइना सिगी सियामिन वंदि मखादा हाइतारे इनिशिएटिव जिंगि अखोइ सिगी सोसाइ सर्विसेस अफोक्सा Thawbal BJP Mandal gi Minority Morcha gi President Oiramba Muhammad Kiamuddin ngasi ahing athengbada laikhidre Mahak laikhidabada Khangabok BJP Mandal na awaba phongdokre Thawramaduda BJP Manipur Pradesh ki hanagi Vice President Oiramba TH Jadumani Singhasu sarukyakhi Khorifaba LPG service Nambol na Ujwala Yojana gi makhada lairabagi pankhai makhada leiba miyoi nifu lemna gas connection pi bagaloinana gas cylinder sing yenthokre Nambol gi public theater da pangthokiba thoram aduda IOC Imphal gi sales officer TC Koren Khorifaba LPG service Nambol gi manager Tokchom Papen Nambol police ki OC L Khogen Khorifaba LPG service Nambol gi proprietor TS Bimol Chandrana maru eba miyoi sing oina sarukyakhi IOC ki sales officer TS Koren na scheme asina miyoi kya da kanaba pire manager Tokchom Papen na scheme asigi makhada lemna gas fangdriba singna makhata na khudong chaba asi lawna na bahot na biu haiki scheme number 9 masi lakpasi yang mai government ki yang asawat achawadi masi di namata ibung khudi mata sadok piduna gas phong ba pangchawai mung sinjesu pau idiko de koi phapa ki mai kai da lapiduna ko ko pau bilu hairaga asiri pata sida losinjare Mapuroiba laikhidraba matungda machanupagi lam saruk mapuroibagi imung manungna piu yadre haina paugi mifam pangthokre Manipur Press Club ta pangthokiba paugi mifam amada nongmaithim Gita Kaubi nupi amana mahaki mapuroiba du chahi nipal longgi mamangda machanupa ama thanamlaga laikhidabani laikhidraba matungda mahakna angang adu yoktuna lakhibani imung manungda chattuna hairubadasu lam piba ngamloi tauningba tawrau phongdorakle mahak masagi oinadi leita lairana maram oiduna case thengnaba ngambagi fibam leite mari leinaba singna medeng changbiu haiki
English ani subna taramari da rape case tawraba matungda hatok pirambi Lauren Bam Ranjita gi misi da chenaba miyoi chap chaba cherak pidana leirakpabu Mapureba Lauren Bam Loken pendaba phongdokre Manipur Press Club ta pangthokpa pau gi mifam amada Mapureba Loken na misi asigi matangda hojik court ta case chathari mahakti su nomlaga chaba miyoi oibana case numit khudingi sel puthokpada awaba oire government na case asi atuba matamda loishin biduna chenaba miyoi matik chaba cherak pibiu haiki Palel police ki OC na luchingba kangbu amana Palel gi mafam singda chathaba drive ta yingol liter chartret ka humfu mathoi yu sungbade season aba hamai kg tara taruka gram humdrani pal amadi yu sungbade season aba kolik kya fagatkre miyoi mapal dagi fagalakpa polam sing adugi damak miyoi amamam dagi lupa lising taret fine thihankre fagalaba polam sing miyam mamangda mai thakre Ministry of Home Affairs ki Internal Security ki Special Secretary Rina Mitra amadi Joint Secretary Satyanandra Garg More da laktuna Indo-Myanmar Friendship ki thongi fibam yengsinkre More Gate No. 1 da lalol iti ki thabak thorum singi fibam su yengsinki Irabat Celebration Committee Morena Sinduna Lakiba September Gitang Kuntra da Pangtokadoriba Irabat Dega Mari Lainana Moregi Lekai Mangada Ngarang Dagi Hauna Lamtu Sengdopagi Tabak Chatharakli More da Lairiba Tongan ba Civil Society Organization Kyagi Luching Bising Mifam Pangtoklaba Matungda Irabat Celebration Committee Semduna Lamtu Sengbagi Tabak Asi Paikalakpani Hairi Haujiaroba da Mariba Pau Amukahanna National Highway 39 Imphal Dimapur lambi ki fibam noma ki sokchin ba henjilakli Hoji pawgi na STV na pijaba paw matang asha de loisinjeri bigeng tabiri ba singbo mukan na khurumjeri